इमेज पाउदमियंग ताबिरी बसिंगबु अहाल मक्तदा तराम नोक्सा बगलोयना बिनिताना खुरुमजरी हौजिक पाउदम असिगी मरोय पाउ पिजरी लेबाक सिन मथुंगना ngasi नेशनल इम्यूनाइजेशन डे पांगथोकली सिटीजनशिप एमएमएनए की मायोकदा सुप्रीम कोर्ट ता वाकतपा अहानबा स्टेट केरला ना ओइरे लोयना जिरी पुलिस टीम ना सिंगारबोन एफए टीमबु अहुम अमदा माइथिबा पिख्रे हौजिक मपुंगो पालो बिरसी लेबाक असि यौफम सिनबा थुंगबदा पांगथोकलिबा नेशनल इम्यूनाइजेशन डे की थौरम थौबाल डिस्ट्रिक्ट के ओइनासु नेशनल हेल्थ मिशन की मखादा डिस्ट्रिक्ट हेल्थ सोसाइटी थौबाल अमसुंग डिस्ट्रिक्ट फैमिली वेलफेयर ऑफिस अनि पुन्ना सिनमिनादुना ngasiदगी डिप्यूटी कमिश्नर थौबाल एन बंदना देवी आईएएस ना डीसी ऑफिस कॉम्प्लेक्स ता लेबा डीसी की क्वार्टर दा हौदोक्रे Let the victory over polio continue with 2 drops of life haiba pandam da thasi kunmathoi phawba jathagdaba pokpadagi sahi manga phawbada leiba angang singbu polio hidak pithaknabagi campaign adu haudoladuna DC Thoubal and Bandana na phongdorakhibada Thoubal district ke oina polio hidak pithaknaba pandam thamliba apunba angang masing asi lising kuntra mari jam sutna mangani Mamang sahida angang punna lising kuntra humdoi satra humputtareta polio hidak pithaki handak sahi campaign asi mai pakna sangsinaba amadi angang sing hidak pithaknaba thamliba pandamasi phangnabagidama district asigi oina punno polio booth chahum kunmanga hangdoktuna thamle aduga supervisor humputaru district supervisor team mapan su haple ngasi tang 18 haudokpa numit asina booth day haiduna lekai lekai da polio booth sing hangdokli aduga tang kun dagina kunmathoi phawbana yum da satuna polio hidak pithakpagi thabak changsingani handak sahi gi hidak pithaknaba thamliba pandamasi yoba ngamnaba district asigi miyamnasu mateng pangbiyu haina DC Bandanana miyamda appeal toragli ngasigi national immunization day hawdokpagi tharamadida chief medical officer Thoubal Dr N Jayantakumar District Family Welfare Officer Thoubal Dr KSS Memsa Devi District Health Society Thoubal की Program Manager CIS Basanta amadi atay official staff kaya susaruk yaki Thoubal District की ओइना अखोइना target beneficiary लेरिबसे 34,105 अदुगा booth मसिंगना 325 अदुगा supervisor मसिंगना 66 अदुगा district supervisory team ना 8 aduna tang 18 sina booth day aduga tang 2021 kun kunmathoi sina house to house akoi tawjagani aduna Thoubal district ta lebiri ba khudimakna khoigi IPPI NID 2020 se successful ohenba ohensi Health and Family Welfare Services ki miyang makhada Primary Health Center Morena sinduna sahi asigi January thagi polio hidak pithakpa hodokpagi thora ama pangthokre ngasi hodokpagi thoramda Irengbam Dinesh Kumar SDO More Dr KS Gojen DIO Technopal KS Robinson ASP More Police Dr KS Santikumar MO Incharge PIC More Singna Maruiba Miyoi Sing Oiduna Hodokiba Thoramaduda Dr Santikumar na Pondokibada ngasi hodoliba polio hidak pithakliba sina border town More amadi More gi akoibagi khunsingi angang lisingani cham marphumathoida hidak pithaknaba pandam thamli haiki SDO Irengbam Dinesh Kumar na polio hidak pithakpam polio booth sing yengsinki Federation of Government College Teachers Association Manipur Phegok Tagi General Secretary Dr N Somendro na haikre Manipur Government College Oja Singh Itare Suba Pe Thasi Kuntare Phawagi Manungda Sakna Handrabadi Mathang Numit Tang Kunipan Dagi Oja Singh na series oina khongjang kaya sangsilagani Wapama Singh asi Manipur Press Club ta Paumi Singh unabada mahakna phongdokibani mahakna makha takibada Phegok tana sahi ama hena demand tawduna lakpa tare suba UGC pay regulation lisingani tarani pan implement tawbiyo haina sales work strike phawba sangsin kre adubo
नुमित निफुनी पांगी ममांगदा स्टेट कैबिनेट ना इन प्रिंसिपल ओइना इम्प्रूव तौरे हाइख्रबसु ngasi phawba implement tawdri Chief Minister amasung Education Minister unaduna taksin balaikre atopa government employees singi pikraga India gi counterpart ama oiriba college oja singi su pibiro aduna athoba matamda tere suba pe pibiro tang kuni pandagi ahanba khongjang oina college singda sit and protest pangthokpa sina makhata na tabi deba tarabadi relay hunger strike phawba sangsilagani haiki government tabi taragadi koi relay hunger strike ko tawani haina koigi yobda executive committee meeting da ngarang phamaga logjabani adana koina ozamyam gi behalf ta manipur government college ki behalf singda koina mukana honorable chief minister education minister duga cabinet ta koina bill tawjaba request tawjaba si athuba matamda government pi khiba written as well as verbal assurance thabagda thono thokpiro aduga dasinga charang naba saungba nuai tabule msibwa piro Sengmaijinda Anoba Revenue Village number Pirakpabu Nungaiba Pongdo Pagaloyana Hianglam SG MLA Dr. Rajesh Syam Yumnambu Okpagi Thara Amangasi Sengmaijin W High School Ground da Pangthokre Tharamaduda MLA Dr. Rajesh Syam Yumnamna Athoba Mithung Kaksing Zilla Parishad ki Adaksha PS Zitiana Tharamapu Amadi Sengmaijin GP gi Pradhan Konthaujam Ibomjana Akhanaba Mithunglen Oina Daista Pambaga Iroyana DC Kaksing Arambam Valentina SP Kaksing Victoria Yankhomna Singh Bakaya su special invitees oina saru yaki Khangabokta Laiba Eastern Star Higher Secondary School gi Kumapan Suba Sahi gi Mana Yanthokpa Madi felicitation function ngasi MP Dr. RK Ranjan na athoiba meeting oina saru yaduna pangthokre Tharamaduda Kaksing Assembly Constituency gi MLA Y Surchandra Tharamapu BJP Manipur Pradesh ke former Vice President Thokchom Jadumani Thawbalgi DC and Bandana IAS Thawbalgi SP Dr. S Ibomja MPS Khangabok Jilla Parishad Member KS Rasmohan School asigi Founder Principal KS Mangija amasung Khangabok Part 1 2 3 gi Pradhan Singna Guest Honor oina saru yaki Tharamaduda athoy mitunglang waram piraduna MP Dr. RK Ranjan na haikibada ngasigi Manipur Samaj asida imung singda masa singbu Fazana warak watem biramlaba masa sing adu fazana lamjing biramlaba ngasi Manipurda nisana laisu raba sing tholak libasi thoklamloi lalho basu thoklamloi amadi sorok da thoktuna irang hauriba sing asisu amatta thorak lamoi hayaduna masi kanana thoan bano lenga thoan banatte imung manungna mama mapa singna macha sing adu fazana warak tabadagi tholakpani haibasi aikoina yapham thokpani haiki loyana ngasigi Mahiroi Singda Phaba Mahima Singh Piduna Lebak Asigi Phaba Miyoi Ama Oinaba Honaba Haibasi Oza Singh Amadi School Singi Yamna Mathau Tabani Masina Oza Singh School Singi Lebak Asida Kathokpa Satra Singbu Aphaba Ohenba Haibasina Miyamna Oza Singbu Sonagadoribani Haiki Ngasi Manipur Samajda Imung Duna Hajana Warak Wate Mababa Masa Singh Ado Baduru Lamjing Mababa Ngasi Manipur drug sabat thoi bisi thoroi lalahum thoi bisi thoroi Iran to guna sorok tak lang kari andalwan kawi bisi se amat thoroi masih kana thon banao sarkar na natte subnagi imung manung ado mama mapa ado aduna masa sing ado phajana warak ka phajana advice to ka maduna thorok bane se ngasi de koi ya bham thoreo Chandel District ke Manung Chana Leiba Yum Saraga Zinga Lainaba Sel Lejadaba Beneficiary Kunmarida Khara Makai Mateng Oinaba Zinga Ban Mari Yenthokre Chandel District News Yang da Pangthokiba Tharamaduda Hairiba Yum Kupnaba Zinga Si Yenthokibani Ngasi Yenthokiba Zinga Si ADC Chandel ge Chairman D Ringo Lamkangna Mahaki Pocket Money dagi Laikibani Lakliba January ki tang kuntarukta pangthokadoriba humdrama thorak suba Republic Day ki thoranga mari leyana District Police Jiribamna quiz competition amangasi Multi Utility Complex Auditorium Hall Jiribamda pangthokre quiz competition adu da Jiribam District ki manung chana laiba school tarama thogi mahiroi singi team singna saruk yaki participants singna round ani pass tauki preliminary round da question yankhai yauba written quiz da saruk yaraga Final quiz competition ki dama team taruk khangat ki quiz competition si SDPO Jiribam District Police Thangjam Sanatomba Singhana quiz master oiduna conduct tauki
aduga competition sida Ziri College na first position, RK Santombi Devi Vidyalaya na second position amadi Ziri Bam Higher Secondary School na third position taki. Quiz competition da makok mathang ahum suba tarba singi mana Republic Day gi palan thoram numita yenthokani hairi. Haurakliba naha singbu mana pamjaba sinphamda satuna mai pakpa mi amamam ohenduna afaba nation ama ohena pandamda kaksing lamkhai da leiba 39 air na sinuna employment awareness program amangasi Kaksing district Kaksing Phausupat lekai da leiba library and information center Kaksing gi mipun sangda pangthokre Tharamadu tongan ba akhangai singna Army, Navy, Air Force, Assam Rifles, Civil Administration, Bachelor of Legislative, Law, Medical, Forest Department, Border Security Force, Banker, Hospitality na singba hiram singda kamdau na sangani kari mathau tai haibagi matangda wangangki amasung Tharamadu saruk yakiba mahiroi singa interaction su taunaki Kaksing district tongan ba mpham singdagi lakiba mahiroi chahum romna saruk yakiba Tharamadu 109 battalion CRPF ki commandant Binod Kumar 39 air ki commandant PPS Sauhana amasung 182 BSF ki deputy commandant Lembana athoba mithung Tharamapu amasung akhanaba lengbirakpo oina saruk yaki CPI Thobal Achoba branch ki kuntha taruk suba sahi gi mifam ngasi Thobal wang matabada leiba Comrade Akoijam Syamjai gi sanglenda pangthokre loyana Lusingba Sotin Kumar Taramna Okre Comrade Waikom Lukhoi Dr. KSS Manglem amadi CPI State Secretary Member S Sorojini na Tharamapu na saruk yadana pangthokiba ngasi gi Tharamaduda Citizenship Amendment Act chana hanba yaroi haiduna mamang thagi December 18 left party singna pung 12 gi general strike ama India sin batumna kaukiba duda Manipur su strike asibu sagoladuna chathakiba khongjangda lengakna phajiluraba CPI Manipur State Council Secretary L Sotin Kumar Butaramna Oki ngasigi mifamaduda State Secretary CPIM Comrade KSI Santasu Sarpyaki Thobal District tongan pham singdagi Thobal PS Hairok PS amadi Thobal Excise na mamang sahi September 3 dagi December 3 phawbada phagalakpa lupa lakh mari henbagi yungo amadi yungang sing asi Thobal gi DC office complex ta leiba excise office mamangda Thobal amasung Hairok PS ki police personnel sing yauna phagalaba yu sing haidokna mangan kre yu haidokna mangan baduda excise department Thobal inspector L Dinona pungdorakibada ngasi mai thaduna mangaliba yungo amadi yungang sing asi DIC da liter lising mari sangwa kunipan amadi foreign liquor liter ohmlomni masig yapun basempa masi saurakna lupa lakh mari lising yang khani thoi sani panrongini asigumba yu sing asi phagatuna manganaba honabada sauna mateng panglakiba Thobal PS amadi Hairok PS ki timbusu excise Thobal inspector Dinona thagatpa phongdoraki Nakalamaromda ngarang January tang 19 gi numidawairam pung 3:10 rom tabada Lilong Maireng Khun makhadagi Muhammad Sajid Khan sahi 35 apokpa Muhammad Azad Khan hatpada senaba miyoi ni haiba lekai adumaktadagi Muhammad Abdul Majid sahi 32 apokpa Muhammad Raushan Ali phare hairi panbaya badi thasi hokiba tang 13 ta Lilong Police ki OC Inspector O Ajit Singhana Lucingba Lilong Police ki team amadi aladagi volunteer singna Lilong Maireng Khun makhada drug peddler sing leire haibadagi red chathabada Muhammad Abdul Majid amadi maki mazil manaw sing anongmai barrel sinaduna attack torakpada Muhammad Sajid Khan lekidabani All Kaksing Students Union Aksu king asi January 10 panda phangkiba general body mifamna union asi anoba executive committee khankiba galoyana advisory body amasu semkre anoba committee members sing manungda Moirangthem Johnson na president Naurem Nilakas amadi Nongmaithem Suresh anina vice president sing Nongmaithem Amal Johnson na secretary general ngi thopuragani loyana ngasigi mifamna advisor oina khalaba sing adudi Pukrambam Samarendra Ketrimayum Biren Naurem Romesh Maite amadi Naurem Rameswa Singani Nauna khalaba sing asidagi thabak paiba horagani haina Aksu gi information and public relations secretary gi Zerol Amana Pundorakli Thobal district commando gi OC inspector N Sadananda amadi commando Bisnupur district apunba team na SP Thobal Dr. S Ibom Jagi supervision makhada ngarang thi humbagi thabo sathabada gari huran ba amadi drug sungbada
किंग पिन ओइबा मोइजिंग अवांग लेकाइदगी मोहम्मद अब्बास अहमद एलियास अबाद मस्ताना अपोकपा मोहम्मद खैरुद्दीन महाकना लोटलगा लेरंबा बिष्णुपुर डिस्ट्रिक्ट की कोक्ता वार्ड नंबर 3 दगी फारे ममांगदा महाकी एसोसिएट अनिशु हेरोइन ब्राउन शुगर सुंगबदा सिनाबा खुलाई संगमदी केमिकल सिंगा लोयना ड्रग पुथोक पुसिन तौबदा सिनाबा अल्टो कार अमसु फागतखिबा लेख्रे अब्बास ना फोंदोरापगी मतुंगिना हुरालकपा क्रेटा कार अंगोबा मचु नंबरना MN02B 8972 अमदी मोटरसाइकल अमुबा मचु नंबरना JS01CK 8767 सु मयुमदा लेरे हाइरी ngasi nungtil pung ama minit nipu mangarom tarakpa duaida kudeng thabida leiba 12 Assam Rifles ki permanent motor vehicle checkpost da 12 Assam Rifles amadi more commando ani gi apun team na mio ema fare hairi pharo mio adudi khwairakpam Mahesh Elias Point chahi kunmathoi apokpa KS Heman Singh Kadangbam Singdada makha lekai Imphal West dagini hairi mahak aina thingkraba lalholok KCP gi active cadre ni hairi Pagalo me do ngasi numidang more police station da kusina kre hairi Supreme Court ta Citizenship Amendment Act ki mayok da petition pisin ba ahan ba state Kerala na oire Apex Court na maduga manaba petition humpu henba hearing chathagani hairi State Government na Supreme Court ta CAA ki mayok da petition thaki baduda State Governor Arif Mohammed Khan na mangonda pau piramde haiki petition pisin bagi thawong adu sumde haiki mangonda pau piramdabagi report ama athubada piraknaba Chief Secretary dagi report ama piraknaba khangalakhi Lepna lusingba Kerala government na phondokibada CAA na Indian Constitution gi provision kaya bu khongaw nei citizenship law gi mayokta State Assembly da pass tokiba ahan ba state su Kerala na oire Chief Minister Pinarayi Vijayan na Mukta Kibari Jolusan Dubu BJP gi amata ngairaba MLA O Raja Gopal Natanata ina sagotki Assembly na pass to Kibari Jolusan Dubu unconstitutional and insignificant oi haina sithagibani CAA na religion da citizenship ki test tauba ahanbo oire lebak asi yompham kaya da CAA gi mayokta protest satharibani Sri Lanka si masigi leiriba geographically pibam na lebak aduda political challenges yamna mayok nei haina President Gotabaya Rajapaksa na haikre political independence pangnaba sel thangpam yamna phaba mathau tari haiba waphamsu mahakna phongdokhi sayolasda Sri Lanka da US Russia China amasung Japan yauna world power maya ma lakamlo matungda Sri Lankan president asina wapham ase phongdokhibani China gi foreign minister Wang Yi na Sri Lanka da laklamba matamda world power amatana Sri Lanka gi manunggi oiba waphamda khut thingjilaloi haiba wapham President Rajapaksa na phongdolongki India ki National Security Advisor Ajit Doval na su Sri Lankan President ngarang unakibada lebak ani gi leinariba mari hena sasilana ba wapham kya khanaki hairi Indian Ocean region da Sri Lanka na maroi ba mapham makanduna lei hokiba sahi tara asida China na Sri Lanka bu phajana influence tawbalai ki US na madugi mayokta lep na bahonari Sri Lanka gi anoba lenga nadi kana amata gi su misang sang daba policy laigani haiki India yauna lebak kya da Sri Lanka na sel tum thadar naba invite tawri haiki sanabagi pauda All Manipur Football Association asinuna pangthokpa humphuni thoi suba Sar Surachan Singh KCSI CBE All India Invitation Football Tournament ngasi loisinkhre ngasi Kumalampa Main Stadium da sanakiba final match da Neroka FC na Southern Sporting Union SSU bu tribal kaunabada panjal mari ahumda maithiba piduna lisingentran kungi oina humphuni thoi suba CC Meet asigi winner oikibani team animal yamna ningthina amaga fighting spirit leina sanaki ahan ba hap loyo phawbada SSU na panjal ama sinoda mangjil thaduna leiki ani suba hap horokpagi minute kharagi manungda Neroka na pirakiba pressure da SSU na lead tokiba goal adu equalize tawduna team animal ama da leinaki apiba matam loyo phawba team animal makhata ba goal chanaba ngamdabadagi try break kaunaduna decide tawbada Neroka na SSU bu mari ahumda maithiba piduna lemjaningai oraba CC Meet ki winner oikibani team animal ki ngasi sanakiba performance yengbada amana mabu kai hena laksabadu laksanakide ani suba haptadi Neroka na goal handoktaba yade haibagi akanba pressure pirakpadagi ama sinoda maithiduna laikibadu equalize tokibani
सेमीफाइनल SSU सु लंबा याउदना वा ओवर फंगदुना फाइनल योरकपगुम नेरोकासु माकी लंबा ट्राउ लाक्तबदगी वा ओवर फंगदुना फाइनल योरकदना टीम अनिना ngasi फाइनल दा थेंगनाखिबनी सीसी मीट की इतिहास तदी वा ओवर दा टीम अनिना फाइनल योरकपसी हंदकी असिना अहानबनी हाइरी ऑल जिरीबाम स्पोर्ट्स एसोसिएशन जिरीबाम न सिंदुना जिरीबाम हायर सेकेंडरी स्कूल की प्लेग्राउंड दा जनवरी तांग 3 दगी टीम 13 ना सरुक यादुना सानबा होकिबा फर्स्ट मोरांगथेम जोजिसंद्रा मेमोरियल इन्विटेशन फुटबॉल टूर्नामेंट 2019-20 गी ngasi सानखिबा क्वार्टर फाइनल लीग की मंगा सुबा मैच दा जिरी पुलिस टीम ना सिंगाबोन FA टीम बो गोल 3 अमदा माइथिबा पिक्रे हयेंग अरोइबा क्वार्टर फाइनल लीग की 3 सुबा मैच दा BBU बराक सर्कल टीम अमदी UBFC मार्कोलन टीम गा सानगनी हौजे अरोइबदा मरोपा अमुका ना थंगजरी लेबाक सिन मथुंगना ngasi नेशनल इम्यूनाइजेशन डे पांगथोकली सिटीजनशिप MMNA की मायोक्ता सुप्रीम कोर्ट ता वाकतपा अहानबा स्टेट केरला ना ओइरे लोयना जिरी पुलिस टीम ना सिंगाबोन FA टीम बु 3 अमदा माइथिबा पिक्रे ngasi पाउदम पिजाबा मतंग असलोइसिनजरी मेंग ताबिरिबसिंबु खुलुमजरी